Pabung siapa tuh yang kayak gitu pak? Lambi patak tetap jalan. Mau nanya tapi punca. Apa pak? Ya. Leimapokpam khoi malom chingphu road ase khoi Leimapokpam PIC dagi na waheng khuman kaithen phause khoi matam kuina dagi khoi CM dana lakpana khoi ngasi phauda khoi rainy season matam yoba matam dana khoi school kari ba ngang khaisina khoi gi laikhom marakta lairba khoi gi khungangi lamoi banina laikhom marakta lambi se sembi da badani gi laikhom marakta khoi school sapada ngang khaida kaya problem ama thokpa aduga khoi gi rainy season na taba topa matam dana khoi gi ufulna sagi lambi se koila sabida badagi sembi sabida badagi huji paliba government ne yengchen bida badagi ekhoi gi khungangi lamgo oibanina ekhoi ufulna masida air pollution ke ya thoktona ekhoi gi soroki matai da leiriba ekhoi gi khungangi lamda leibiriba ekhoi gi yum singchida air pollution thoondana haksang da sengdaba amot pa kaya ama khoi da leina kaya ama pula kadoraba adubu da ekhoi ji huji government na huji paliba government sina ekhoi gi PR oiraba su ekhoi gi hana palami ba government sina sembi gadra haidana ekhoi si matam yam sangna kuina khoi ngaijarapani adubu semidabadagi ngasiga thana ekhoi Leimapokpam khumpham laibiriba imaibel sing laibel club ekhoi gi organization sing lairiba singchina ekhoi gi lasan apunba adagi UDC club ekhoi gi lairiba Leimapokpam khumpham laibiriba mayam club singsiga punjin jaraga ekhoi kaiguma ngasidagi hauna ekhoi gi numit mangani thajaram gi ekhoi 14 sipauda kaiguma government gi mekai dagi authority ekhoi gi lairiba singsidagi karigumba ekhoi gi Leimapokpam khumpham da ekhoi gi hairiba Leimapokpa waheng khuman dagi na ekhoi gi Leimapokpam awang PIC pausida kaigumba yengsin biraktraba taragadi amari lainaba authority na kaigumba miyeng ama sangbiraktraba taragadi ekhoi ngasi dagi na min mangani phokugi matung sidagi di ekhoi Leimapokpam khumpham da leibiriba maira paibi adagi ekhoi gi club leibiriba club ekhoi gi lasan UDC mayam se punsilaga ekhoi leiriba ekhoi yam drabada yum ekhoi gi population se masida ekhoi lising 35 muki changda lei yumthong ekhoi gi lising 5 muk leijai masidagi ekhoi angam ba paisa donation tawjaraga ekhoi lambi ekhoi gi Leimapokpam awang dagi na waheng khuman phawbagi ekhoi gi lambi se ekhoi semjarani haibagi ekhoi gi ekhoi na aduna mari leina authority singda ekhoi haijari aduna yaragadi ngasidagi na tang 13 13 sibogi manungda mari leina authority sina ekhoi gi Leimapokpam dagi na waheng khuman kaithen bogda leiriba lambi se amutang yengsin binabagi damakta haijari karigumba masigi matungda siengbirakta lakbirakta taragadi ekhoi da leibiriba yumthong khuding dagi ekhoi angam ba donation tawraga ekhoi gi lambi se semjarani